ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯛꯂꯥꯎꯕꯤ ꯑꯐꯥꯎꯕꯤ 12 ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯣꯍꯜꯗꯣ ꯃꯂꯥꯒ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯗꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯁꯠ ꯁꯠ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩꯃ, ꯏꯝꯐꯥꯜ ꯕꯦꯝꯃ, ꯅꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯔꯅꯦ? ꯂꯦꯛꯁꯤꯅꯥꯁꯨ ꯇꯞꯅ ꯂꯥꯛꯏꯅꯦ ꯅꯦꯅꯦ, ꯑꯩꯅ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯉꯁꯤꯗꯤ꯫ ꯃꯂꯥꯁꯨ ꯀꯔꯤꯝꯇ ꯀꯣꯏꯗꯅ ꯂꯩꯕꯥꯛꯂꯩꯗ ꯏꯆꯦꯃ, ꯑꯦꯛꯖꯥꯝ ꯌꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯨꯁꯦ ꯍꯥꯏꯗꯅꯅꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯂꯥꯛꯏꯅꯤꯅꯦ꯫ ꯒꯥꯔꯤꯒꯁꯦ ꯃꯥꯅ ꯊꯧꯔꯛꯄꯅꯦ꯫ ꯊꯨꯅ ꯌꯧꯅꯕ ꯍꯥꯏꯗꯅꯅꯦ ꯇꯤꯡꯈꯠꯇꯅ ꯊꯧꯕꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯁꯦ ꯄꯥꯏꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯂꯥꯞꯈ꯭ꯔꯕ ꯂꯝꯁꯦ ꯀꯨꯏꯍꯧꯗꯦ ꯃꯥꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯆꯥꯊꯧꯗꯨꯗ꯫ ꯂꯩꯕꯥꯛꯂꯩꯁꯨ ꯅꯣꯛꯂꯒ ꯂꯦꯛꯁꯤꯅꯥꯗ ꯌꯦꯡꯗꯨꯅ ꯏꯍꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯇꯞꯅ ꯂꯥꯛꯂꯒ ꯌꯥꯕꯗꯨꯕꯣ? ꯒꯥꯔꯤ ꯊꯧꯕꯗꯨꯕꯨ ꯑꯉꯝ ꯇꯥꯟꯕ ꯍꯧꯅꯕ꯭ꯔꯅꯦ? ꯑꯍꯣꯏꯗꯦꯀꯣ, ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯂꯦꯛꯁꯤꯅꯥꯁꯨ ꯏꯀꯥꯏꯅ ꯂꯟꯆꯦꯟꯕꯗ ꯌꯦꯡꯂꯒ ꯌꯧꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯨꯝ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯏꯅꯦꯕ꯫ ꯂꯩꯕꯥꯛꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯍꯦ, ꯂꯦꯞꯇꯅ ꯁꯨꯝ ꯂꯩꯔꯤꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯂꯩꯅ ꯃꯥꯡ ꯊꯥꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯤꯗꯥ ꯊꯥꯏ꯫ ꯑꯇꯩꯁꯨ ꯆꯪꯉꯛꯏ꯫ ꯁꯦ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎꯁꯦ, ꯍꯪꯒꯣꯏꯔꯨꯅꯨꯀꯣ ꯀꯩꯝꯇ꯫ ꯏꯆꯦꯒꯤꯁꯤꯗꯤ ꯃꯑꯣꯡ ꯀꯌꯥꯗꯤ ꯏꯆꯥ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯝꯅꯁꯨ ꯇꯥꯛꯄꯤꯒꯅꯨꯗ ꯏꯇꯩꯃ, ꯌꯥꯅꯤ ꯌꯥꯅꯤ, ꯑꯩꯈꯣꯏ ꯆꯪꯖꯔꯛꯀꯦ꯫ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯪꯉꯛꯇꯨꯅ ꯐꯝꯂꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯨꯡ ꯍꯣꯏ ꯂꯥꯛꯏꯁꯦ ꯆꯥꯒ ꯂꯣꯜꯂꯝꯃꯨ ꯆꯠꯂꯣ꯫ ꯏꯃꯥꯅꯦ ꯉꯥꯗꯣ ꯂꯩꯔꯨꯈꯤꯒꯦ, ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ꯫ ꯏꯕꯣꯍꯜꯅ ꯑꯣꯏꯅ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯛꯇꯝꯃꯤ꯫ ꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯩꯃ, ꯌꯥꯔꯅꯤꯌꯦ, ꯉꯥꯒꯗꯤꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯩꯖꯔꯛꯑꯕꯅꯤ꯫ ꯃꯂꯥꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯏꯆꯦꯃ, ꯊꯣꯡꯕꯕꯨ ꯍꯧꯔꯁꯤꯗꯣ? ꯏꯍꯦ, ꯑꯩꯅ ꯂꯩꯒꯗꯕꯗ ꯅꯣꯏꯅ ꯂꯩꯔꯛꯑꯕ? ꯐꯝꯃꯨ ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯆꯦ, ꯊꯣꯡꯉꯨꯔꯒꯦ ꯀꯨꯏꯔꯣꯏꯗ꯫ ꯏꯆꯦꯃ, ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯀꯩꯗꯧꯔꯒꯦ, ꯅꯅꯥꯎꯅ ꯊꯣꯡꯕꯗꯣ ꯍꯥꯎꯔꯣꯏ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯗꯣ ꯃꯄꯨꯛꯅꯤꯡꯗꯣ ꯂꯨꯝꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯄꯗꯣ ꯎꯕꯗ ꯊꯃꯣꯏꯗ ꯄꯦꯜꯂꯗꯨꯅ ꯃꯥꯁꯨ ꯅꯣꯛꯂꯒ ꯍꯣꯏꯗꯍꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯍꯦꯛꯇ ꯊꯣꯡꯉꯨꯔꯁꯦ꯫ ꯏꯕꯨꯡꯉꯣ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯐꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯂꯥꯒ ꯂꯩꯕꯥꯛꯂꯩꯒꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯏꯕꯣꯍꯜ ꯍꯣꯏ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯂꯟꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯏꯆꯥꯗꯤ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯃꯈꯥꯁꯤꯗꯤ? ꯂꯟꯆꯦꯟꯕꯁꯨ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯑꯍꯟꯅ ꯍꯪꯕꯅꯤꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯈꯪꯗꯦ ꯄꯥꯕꯨꯡ, ꯑꯩꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕꯗꯤ ꯁꯨꯝ ꯇꯝꯂꯒ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥꯅ ꯍꯥꯏꯗꯅ ꯈꯟꯕꯅꯦ꯫ ꯑꯗꯨꯗ ꯏꯕꯣꯍꯜꯅ ꯈꯪꯅꯤꯡꯅ ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯁꯦꯜ ꯊꯨꯝ ꯄꯨꯝꯕ ꯏꯃꯥ ꯃꯊꯟꯇꯅ ꯍꯣꯠꯅꯕꯅꯤꯅ꯫ ꯂꯟꯆꯦꯟꯕ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯚꯥꯞ ꯇꯥꯔꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤꯗꯤꯅꯦ ꯏꯆꯥꯅꯅꯦ ꯀꯔꯤꯝꯇ ꯋꯥꯒꯅꯨꯀꯣ, ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ, ꯄꯥꯕꯨꯡꯅꯅꯦ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯅꯪꯒꯤ ꯕꯨꯂꯦꯠ ꯑꯃ ꯂꯩꯁꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯅ ꯀꯟꯅ ꯇꯛꯄꯅꯤ꯫ ꯑꯗꯨꯁꯨ ꯏꯄꯥꯅ ꯕꯨꯛꯀ ꯂꯣꯏꯅ ꯇꯧꯔꯝꯃꯕꯅꯤ꯫ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯊꯤꯔꯝꯂꯕꯅꯤꯀꯣ꯫ ꯅꯆꯟꯒ ꯅꯕꯥꯅꯤ ꯍꯌꯦꯡꯁꯦ ꯆꯠꯂꯒ ꯍꯦꯛ ꯂꯧꯃꯤꯟꯅꯔꯨꯔꯣꯀꯣ꯫ ꯂꯟꯆꯦꯟꯕꯗꯣ ꯉꯛꯇꯨꯅ ꯏꯀꯥꯏꯅ ꯄꯥꯕꯨꯡ ꯌꯥꯔꯅꯤꯗ, ꯑꯩ ꯊꯧꯕꯁꯨ ꯍꯩꯔꯣꯏꯌꯦ, ꯑꯗꯨꯒ ꯏꯕꯣꯍꯜꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯂꯦꯛꯁꯤꯅꯥꯅ ꯑꯣꯏꯅ ꯇꯥꯞ ꯑꯣꯛꯂꯒ ꯑꯩ ꯂꯩꯁꯤꯗꯤ, ꯑꯩꯅ ꯇꯝꯕꯤꯗꯣꯏꯅꯤ, ꯗꯣꯟ ꯋꯥꯔꯤ ꯃꯥꯏ ꯂꯚ ꯍꯥꯏꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯊꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯂꯦꯛꯁꯤꯅꯥꯗꯣ ꯍꯥꯏꯒꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯁꯦꯞꯄꯒ ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯏꯀꯥꯏꯕ ꯈꯥꯡꯉꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯏꯀꯥꯏꯕꯅ ꯃꯁꯥꯗꯣ ꯐꯝꯕ ꯉꯝꯗ꯭ꯔꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯀꯣꯏꯔꯩ ꯂꯩꯔꯒ ꯚꯦꯝ, ꯗꯦꯗꯤꯅꯦ ꯅꯣꯏ ꯅꯦꯅꯦꯒ ꯃꯃꯤꯒꯅ ꯇꯧꯔꯤꯗꯣ
ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦꯗꯣ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯍꯧꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯏꯕꯣꯍꯜꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯦꯟꯖꯦꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯛꯁꯤꯅꯥꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣꯕ ꯂꯦꯛꯁꯤꯅꯥꯗꯣ ꯅꯥ ꯂꯩꯕꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯞ ꯇꯧꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯦꯟꯖꯦꯟꯕꯒꯤ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯒ ꯑꯁ ꯊꯥꯗꯣꯛꯑꯦꯍꯦ ꯅꯥꯒ ꯂꯩꯅꯦ ꯅꯥꯒꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯅꯪ ꯗꯦꯗꯤꯗ ꯀꯩ ꯍꯥꯏꯕ ꯍꯥ ꯒꯥꯔꯤ ꯀꯥꯏꯅꯒ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯩꯝꯇꯒ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨꯅꯦ ꯅꯪ ꯍꯥꯏꯗꯣ ꯑꯁ ꯕꯦꯝ ꯅꯪꯕꯨ ꯀꯩꯝ ꯏꯀꯥꯏꯗ꯭ꯔꯕ ꯅꯥ ꯂꯩꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯛꯄꯗꯒꯤ ꯂꯦꯛꯁꯤꯅꯥꯁꯨ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯒꯥꯔꯤꯒꯤꯗꯨꯗꯤ ꯏꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯁꯣꯏꯕꯅꯤ ꯂꯦꯟꯆꯦꯟꯕꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯌꯦꯡꯂꯒ ꯁꯣꯏꯅꯦꯕ ꯈꯨꯅꯤꯡꯁꯤꯅꯅꯦ ꯀꯣꯛ ꯍꯦꯛ ꯇꯧꯔꯛꯑꯗꯤꯅꯦ ꯅꯪ ꯂꯦꯛꯁꯤꯅꯥ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ ꯌꯥꯔꯦ ꯅꯪ ꯈꯨꯅꯤꯡꯗꯣ ꯌꯥꯝ ꯎꯠꯂꯛꯀꯅꯨꯀꯣ ꯌꯦꯡꯅꯤꯡꯗꯦ ꯅꯈꯨꯠ ꯁꯛꯇꯥꯁꯤꯒ ꯆꯩꯔꯣꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯦꯟꯆꯦꯟꯕꯗꯣ ꯄꯩꯊꯣꯛꯏ ꯂꯦꯛꯁꯤꯅꯥ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯅꯣꯛꯏ ꯂꯦꯟꯆꯦꯟꯕꯗꯣ ꯂꯦꯛꯁꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯕꯦꯝ ꯄꯤꯁꯤ ꯀꯌꯥ ꯆꯠꯂꯒꯦꯕ ꯂꯦꯛꯁꯤꯅꯥꯁꯨ ꯅꯣꯛꯂꯒ 76 ꯄꯤꯁꯤꯅꯦ ꯂꯦꯟꯆꯦꯟꯕꯅ ꯉꯛꯅ ꯃꯁꯥꯗꯨꯐꯥꯎ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯂꯥꯏꯔꯤꯛꯁꯨ ꯁꯤꯀꯤ ꯑꯃ ꯄꯥꯗꯕ ꯅꯪꯅ ꯅꯪꯗꯤ ꯀꯅꯥꯗꯒꯤ ꯁꯤꯜꯂꯤꯕ ꯍꯥ ꯀꯅꯥꯗꯒꯤ ꯁꯤꯜꯂꯤꯅꯣꯕ ꯂꯦꯛꯁꯤꯅꯥꯗꯣ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯀꯔꯤ ꯀꯅꯥꯗꯩ ꯁꯤꯜꯂꯤꯕ ꯀꯥꯏꯅꯒ ꯑꯩꯅꯕꯨ ꯈꯜꯂꯗꯤꯅꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯂꯦꯛꯁꯤꯅꯥ ꯊꯣꯛꯆꯣꯝ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯁꯥꯏꯗꯨ ꯀꯥꯝꯈꯠꯂꯛꯏ ꯅꯪ ꯉꯁꯥꯏꯗꯣ ꯑꯩꯅ ꯑꯝꯇꯪ ꯐꯥꯔꯒꯅꯦ ꯀꯛꯄ ꯁꯣꯏꯗ꯭ꯔꯕꯅꯦ ꯕꯦꯝ ꯍꯧꯖꯤꯛ ꯀꯛꯄꯤꯌꯨꯔꯥ ꯑꯩ ꯀꯥꯇꯤ ꯂꯧꯊꯣꯛꯎꯒꯦ ꯂꯦꯛꯁꯤꯅꯥ ꯃꯁꯥꯗꯣ ꯈꯪꯍꯟ ꯍꯟꯗꯣꯛꯂꯒ ꯃꯁꯝꯗꯨ ꯅꯥꯜꯂꯒ ꯆꯠꯊꯣꯛꯎꯀꯣ ꯆꯠꯊꯣꯛꯎ ꯑꯥꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯂꯥꯎꯈꯠꯂꯛꯏ ꯂꯦꯟꯆꯦꯟꯕꯅ ꯑꯁ ꯈꯪꯉꯤꯍꯦ ꯑꯐꯥꯎꯕꯤꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯂꯦꯟꯆꯦꯟꯕꯒꯤ ꯌꯨꯝꯗ ꯂꯦꯛꯁꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯉꯛꯑꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯣꯡꯃ ꯋꯥꯆꯦꯞꯇ ꯑꯦꯂꯤꯅꯥꯒ ꯑꯦꯗꯤꯁꯟꯒꯗꯣ ꯑꯦꯛꯖꯥꯝꯒꯤ ꯀꯔꯝ ꯇꯧꯔꯒꯦ ꯍꯪꯅꯕꯒꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ ꯑꯦꯂꯤꯅꯥꯅ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯦꯗꯤꯁꯟꯁꯨ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯨꯗꯕꯒꯤ ꯀꯣꯆꯤ ꯑꯃ ꯀꯣꯠꯂꯒ ꯌꯨꯗꯨ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯗꯤ ꯇꯦꯛꯁꯀ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯋꯥꯔꯤꯒꯗꯤ ꯌꯥꯔꯦꯍꯦ ꯋꯥꯔꯤ ꯅꯠꯇ꯭ꯔꯦ ꯅꯣꯡꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯁ ꯅꯪꯅꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯤꯡꯁꯤꯡꯉꯤ ꯏꯕꯦꯝꯃ ꯅꯤꯡꯁꯤꯡꯕꯗꯨꯅꯔꯥ ꯅꯪꯗꯤ ꯅꯣꯡꯇ ꯊꯥꯔꯛꯄ ꯇꯦꯛꯁ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯇꯣꯏꯅ ꯌꯦꯡꯁꯤꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯄꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯍꯪꯕ ꯆꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯃꯄꯥꯟꯗꯁꯨ ꯉꯥꯏꯍꯥꯛꯇ ꯊꯣꯔꯛꯇꯦꯅꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯍꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯛꯁꯟꯈ꯭ꯔꯅꯤ ꯍꯥꯏ ꯋꯥꯅꯦ ꯑꯦꯂꯤꯅꯥ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯆꯪꯉꯛꯄꯗꯨ ꯇꯥꯔꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯁꯈꯤꯗꯣ ꯆꯪꯉꯛꯄꯗ ꯃꯆꯥꯅ ꯐꯣꯟꯗꯣ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯐꯣꯟꯗ ꯉꯥꯎꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯩ ꯀꯣꯂꯦꯖꯇ ꯇꯝꯁꯤꯒꯦꯅ ꯂꯤꯟꯗꯥ ꯍꯣꯏꯗ ꯍꯪꯒꯦ ꯇꯧꯔꯝꯕꯁꯤꯕꯣ ꯁꯈꯤꯅ ꯀꯣꯐꯤ ꯀꯞꯇꯨ ꯄꯤꯔꯛꯑꯒ ꯁꯦ ꯀꯣꯐꯤ ꯑꯁꯥꯕꯁꯤꯃ ꯊꯛꯆꯤꯜꯂꯣ ꯍꯥꯟꯅ ꯅꯠꯇꯦꯅꯦ ꯍꯪꯕꯨ ꯍꯪꯂꯕꯣ ꯅꯪꯕꯣ ꯑꯦꯂꯤꯅꯥ ꯀꯣꯐꯤꯗꯨ ꯂꯧꯔꯒ ꯍꯪꯗ꯭ꯔꯤꯌꯦ ꯍꯪꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯃꯦꯠꯂꯒ ꯑꯦꯗꯤꯁꯟꯗ ꯃꯦꯁꯦꯖ ꯍꯜꯂꯒ ꯊꯥꯔꯝꯃꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯣ ꯅꯪ ꯃꯈꯥ ꯀꯗꯥꯏꯗ ꯇꯝꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯤꯌꯦ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯈꯜꯂꯒ ꯗꯤꯑꯦꯝꯗꯗꯤ ꯇꯝꯗꯧꯕ ꯃꯥꯜꯂꯦ ꯑꯦꯂꯤꯅꯥꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯗꯤꯑꯦꯝꯗ ꯇꯝꯗꯧ ꯃꯥꯜꯂꯦ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯣꯏꯅ ꯇꯝꯕ ꯃꯐꯝꯗ ꯑꯗꯨꯝ ꯄꯨꯟꯅ ꯇꯝꯒꯦꯀꯣ ꯍꯣꯏꯅꯦ ꯐꯔꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯣ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯁꯣꯝꯗ ꯏꯕꯣꯍꯜꯗꯣ ꯉꯁꯤ ꯑꯣꯐꯤꯁ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯆꯥꯁꯦ ꯍꯥꯏꯕꯒꯤ ꯆꯥꯗ꯭ꯔꯤ ꯑꯌꯨꯛ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯏꯕꯣꯍꯜꯗꯣ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯦꯛꯁꯤꯅꯥꯒ ꯄꯨꯟꯅ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯑꯌꯨꯛ ꯑꯣꯏꯔꯁꯨ ꯇꯤꯚꯤ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝ ꯂꯟꯆꯦꯟꯕꯗꯣ ꯐꯩꯕꯣ ꯌꯥꯝ ꯐꯩ ꯗꯤꯗꯤꯅ ꯌꯥꯏꯀꯣ
ꯃꯥ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯇꯦ ꯌꯥꯏꯍꯦ ꯗꯤꯗꯤꯅꯅꯦ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯂꯦꯛꯁꯤꯅꯥꯁꯨ ꯅꯣꯛꯂꯒ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯗꯦꯗꯤ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯕ ꯃꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯕꯣꯍꯜꯁꯨ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯂꯒ ꯏꯁ ꯑꯗꯣ ꯅꯪꯕꯨ ꯒꯥꯔꯤ ꯂꯧꯕ ꯆꯠꯄꯗꯨꯕꯨ ꯗꯤꯗꯤꯒ ꯑꯗꯨꯝ ꯆꯠꯂꯁꯤꯔꯣ ꯃꯥꯁꯨ ꯏꯀꯥꯏꯔꯕ ꯀꯩꯅꯣ ꯑꯩꯅ ꯅꯕꯥꯅꯤ ꯂꯧꯕ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦꯅꯦ ꯃꯤꯒꯤꯗꯤ ꯁꯦꯜ ꯊꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯇꯣꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏꯅꯦ ꯂꯦꯛꯁꯤꯅꯥꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯣꯏ ꯗꯦꯗꯤ ꯂꯟꯆꯦꯟꯕꯗꯣ ꯉꯁꯤ ꯏꯕꯥꯅꯤ ꯍꯦꯛꯇ ꯂꯧꯔꯨꯔꯁꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯂꯧꯕꯗꯣ ꯏꯕꯣꯍꯜꯁꯨ ꯑꯗꯨꯝ ꯁꯠ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯗꯤꯗꯤꯁꯨ ꯐꯤ ꯍꯣꯡꯂꯛꯈꯤꯒꯦ ꯃꯂꯥꯗꯣ ꯇꯥꯟ ꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯄꯥ ꯃꯆꯥꯅ ꯂꯣꯏꯁꯤꯟꯕ ꯆꯠꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯔꯤꯅꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯆꯠꯇꯅ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯏꯕꯣꯍꯜꯅ ꯃꯂꯥꯗ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯅꯪꯁꯨ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤꯒ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ ꯃꯂꯥꯅ ꯄꯩꯊꯣꯛꯂꯒ ꯃꯁꯛꯁꯤꯒ ꯇꯟꯖꯗ꯭ꯔꯥ ꯃꯆꯥꯒꯤ ꯃꯃꯥꯡꯁꯤꯗ ꯏꯁ ꯃꯝꯃꯤ ꯑꯗꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏ ꯗꯦꯗꯤꯒꯤ ꯁꯛꯁꯤꯗ ꯉꯥꯎꯔꯒ ꯏꯟꯅꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯂꯥꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯂꯝꯃꯤ ꯍꯩꯄꯥꯔꯤ ꯍꯩꯁꯤꯡꯕꯤ ꯅꯪꯀꯣ ꯉꯁꯤ ꯁꯣꯏꯔꯣꯏꯍꯦ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯔꯗꯅ ꯏꯕꯣꯍꯜꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯆꯥ ꯕꯦꯝꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯂꯦꯛꯁꯤꯅꯥꯗꯣ ꯃꯃꯥꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯟꯗꯨꯅ ꯏꯁ ꯗꯦꯗꯤ ꯑꯩꯈꯣꯏ ꯃꯃꯤꯁꯦ ꯌꯥꯝ ꯀꯠꯂꯝꯅꯤ ꯈꯪꯉꯦ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯃꯁꯤꯗꯤꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯈꯪꯖꯔꯦ ꯃꯃꯤ ꯏꯀꯥꯏꯗꯅꯒ ꯇꯧꯔꯤꯗꯣ ꯌꯥꯔꯦꯉꯣ ꯃꯂꯥꯅ ꯃꯈꯨꯠꯇꯨ ꯃꯊꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯩꯃ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯃꯁꯤꯀꯣ ꯃꯁꯤꯗꯤ ꯍꯦ ꯐꯨꯔꯒꯦ ꯍꯦ ꯃꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯂꯥꯗꯣ ꯂꯦꯛꯁꯤꯅꯥꯕꯨ ꯐꯨꯒꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯂꯦꯛꯁꯤꯅꯥꯁꯨ ꯃꯄꯥꯒꯤ ꯃꯔꯨꯝꯗ ꯑꯃꯨꯛ ꯂꯣꯠ ꯁꯣꯐꯥꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯂꯦꯛꯁꯤꯅꯥꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯂꯧꯁꯤꯜꯂꯛꯏ ꯗꯦꯗꯤ ꯃꯃꯤꯁꯦ ꯑꯝꯇ ꯐꯥꯎꯋꯣ ꯑꯝꯇ ꯐꯥꯎꯋꯣ ꯃꯃꯤꯁꯦ ꯈꯠꯄ ꯑꯃ ꯍꯧꯔꯦ ꯇꯨ ꯃꯥꯒꯤ ꯈꯠꯄꯁꯦ ꯍꯧꯔꯦ ꯍꯥꯏꯕ ꯗꯦꯗꯤ ꯑꯝꯇ ꯐꯥꯎꯋꯣ ꯏꯕꯣꯍꯜꯅ ꯅꯣꯛꯂꯒ ꯌꯥꯔꯦꯅꯦꯍꯦ ꯇꯣꯛꯑꯣꯃꯤ ꯅꯣꯏꯕꯣ ꯊꯦꯡꯈꯤꯅꯤꯅꯦ ꯕꯦꯝ ꯅꯪꯕꯣ ꯆꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯣ ꯅꯣꯏ ꯃꯃꯤ ꯑꯉꯥꯎꯕꯤꯁꯤꯒꯅꯦ ꯃꯥꯟꯅꯔꯨꯅꯨ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯃꯂꯥꯅ ꯁꯥꯎꯅ ꯃꯄꯥ ꯃꯆꯥꯗ ꯌꯦꯡꯂꯒ ꯈꯪꯅꯤ ꯉꯁꯤ ꯈꯪꯅꯤꯕ ꯅꯣꯏ ꯅꯄꯥꯅ ꯆꯥꯛ ꯑꯝꯇ ꯍꯦꯛ ꯍꯥꯞꯄꯣꯏꯁꯤꯒ ꯂꯦꯛꯁꯤꯅꯥꯅ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯃꯃꯥꯗ ꯂꯛꯅꯗꯨꯅ ꯅꯦ ꯍꯥꯞꯄꯤꯔꯨꯅꯨ ꯑꯩꯈꯣꯏꯗꯤꯅꯦ ꯍꯣꯇꯦꯜꯗ ꯆꯥꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯏꯗꯣ ꯅꯣꯛꯐꯦꯠ ꯐꯠ ꯀꯥꯝꯈꯠꯂꯤ ꯃꯂꯥꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯗꯦꯗꯀꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯖꯩ ꯑꯁꯨꯝꯅ ꯃꯂꯥꯗꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯩꯍꯧꯏ ꯂꯦꯛꯁꯤꯅꯥ ꯃꯄꯥ ꯃꯆꯥꯗꯤ ꯂꯣꯏꯁꯤꯜꯂꯒ ꯂꯝꯕꯤꯗ ꯂꯟꯆꯦꯟꯕꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯄꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯗꯦꯗꯤ ꯑꯩ ꯃꯈꯥꯗꯤ DMꯗ ꯑꯣꯏꯅ ꯇꯝꯃꯒꯦꯀꯣ ꯍꯣꯏꯅꯦ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗ ꯇꯝꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯂꯟꯆꯦꯟꯕꯁꯨꯀꯣ ꯗꯦꯗꯤ ꯃꯥꯗꯤ ꯌꯥꯔꯣꯏ ꯂꯦꯛꯁꯤꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ ꯗꯦꯗꯤ ꯌꯥꯝ ꯄꯛꯇꯕ ꯇꯧꯔꯛꯀꯅꯨꯀꯣ ꯗꯦꯗꯤꯅ ꯊꯝꯕꯤꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯒ ꯂꯟꯆꯦꯟꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤꯅꯣꯕ ꯏꯕꯣꯍꯜꯅ ꯒꯥꯔꯤꯗꯨ ꯊꯧꯅ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯂꯦꯛꯁꯤꯅꯥꯁꯨ ꯁꯨꯒꯠꯂꯒ ꯑꯁꯣꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ ꯏꯕꯣꯍꯜꯗꯨ ꯅꯣꯛꯂꯒ ꯃꯥꯅꯤꯅꯦ ꯗꯦꯗꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯗꯤ ꯁ꯭ꯋꯥꯏꯗ ꯊꯝꯃꯣꯏ ꯗꯦꯜꯂꯤꯗꯅꯦ UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕ ꯗꯦꯗꯤꯅꯅꯦ ꯀꯣꯆꯤꯡ ꯊꯥꯒꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯅꯦ ꯀꯟꯅ ꯍꯣꯠꯅꯖꯔꯁꯅꯨ ꯑꯗꯨꯒ ꯍꯌꯦꯡ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯂꯦꯛꯁꯤꯅꯥꯗꯣ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯄꯥꯗ ꯀꯣꯜꯂꯒ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯗꯦꯗꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯗꯣꯛꯎꯅꯦꯍꯦ ꯅꯪꯕꯣ ꯒꯥꯔꯤꯒꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯇꯥꯔꯦꯅꯦꯍꯦ ꯕꯦꯝ ꯊꯥꯗꯣꯛꯁꯦ ꯑꯝꯇ ꯊꯥꯗꯣꯛꯎꯅꯦꯍꯦ ꯂꯦꯛꯁꯤꯅꯥ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯗꯦꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯪꯁꯦ ꯑꯩꯒꯤ ꯗꯦꯗꯤꯅꯦ ꯍꯥꯏꯕꯗꯅꯦ ꯃꯇꯤꯛ ꯆꯞ ꯆꯥꯏ ꯑꯃꯨꯛꯀꯁꯨ ꯊꯦꯡꯀ꯭ꯌꯨ ꯗꯦꯗꯤ ꯏꯆꯥꯒꯤꯅꯤꯅꯦꯍꯦ ꯗꯦꯗꯤꯒ ꯃꯃꯤꯒꯅ ꯍꯤꯡꯂꯤꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯕꯁꯦ ꯁꯤꯒꯗꯕ ꯉꯥꯛꯇꯅꯦ ꯍꯤꯡꯂꯤꯉꯩꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤꯀꯣ ꯃꯁꯤ ꯅꯪ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯕꯦꯝ ꯍꯣꯏ ꯗꯦꯗꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯂꯟꯆꯦꯟꯕꯒꯤ ꯊꯣꯡꯒꯥꯟ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯏꯕꯣꯍꯜꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯕꯦꯝ ꯅꯪ ꯆꯪꯉꯝꯃꯨ ꯆꯠꯂꯣ
ꯗꯦꯗꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤꯒꯦꯀꯣ ꯂꯤꯛꯁꯤꯅꯥꯅ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯉꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯏ ꯅꯦꯅꯦ ꯅꯦꯅꯦ ꯂꯟꯆꯦꯟꯕꯥꯎ ꯂꯟꯆꯦꯟꯕ ꯂꯩꯕꯥꯛ ꯂꯩꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯑꯩꯃ ꯕꯦꯝ ꯅꯪ ꯂꯥꯛꯏꯔꯣꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯟꯆꯦꯟꯕꯗꯣ ꯆꯥꯛ ꯆꯥꯍꯧꯔꯤꯌꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯒꯥꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯂꯧꯔꯨꯔꯁꯦꯅ ꯗꯤꯗꯤꯒ ꯑꯩꯒ ꯑꯗꯨꯝ ꯂꯧꯍꯧꯅꯔꯒ ꯂꯥꯛꯑꯕꯅꯦ ꯃꯃꯥ ꯅꯠꯇꯦ ꯅꯦꯅꯦ ꯍꯥꯏꯕ ꯍꯣꯔꯦꯟ ꯍꯣꯇꯦꯜꯗ ꯆꯥꯔꯒꯦꯅ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯆꯥꯛꯁꯨ ꯏꯍꯥꯏꯗ ꯌꯥꯏꯗ ꯃꯃꯥ ꯀꯧꯒꯦꯔꯥ ꯅꯦꯅꯦ ꯀꯧꯒꯦꯔꯥ ꯏꯆꯥꯅ ꯀꯧꯅꯤꯡꯕꯅꯦ ꯑꯃ ꯍꯦꯛꯇ ꯀꯧ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯆꯥꯊꯣꯛꯎꯁꯤꯗꯅ ꯅꯦꯅꯦꯒ ꯂꯥꯛꯑꯣ ꯏꯕꯣꯍꯜꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯝꯂꯒ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯏ ꯂꯩꯕꯥꯛ ꯂꯩ ꯏꯕꯣꯍꯜ ꯎꯕꯗꯨꯗ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯥꯗꯣ ꯆꯥꯛ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯍꯧꯔꯤ ꯏꯕꯨꯡꯉꯣꯁꯨ ꯈꯖꯤꯛ ꯃꯍꯥꯎ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕꯕꯨ ꯌꯥꯔꯦ ꯏꯇꯩꯃ ꯑꯩꯈꯣꯏ ꯕꯦꯝꯒꯅꯦ ꯑꯣꯏꯅ ꯆꯥꯕꯤꯔꯨꯔꯣ ꯑꯩ ꯉꯥꯏꯍꯥꯛ ꯁꯤꯗ ꯏꯪꯈꯣꯜ ꯌꯦꯡꯕ ꯑꯣꯏꯅꯅꯦ ꯁꯨꯝ ꯐꯝꯖꯍꯧꯔꯒꯦ ꯍꯣꯏ ꯏꯇꯩꯃ ꯁꯪꯒꯣꯝ ꯄꯨꯊꯣꯔꯛꯀꯦꯀꯣ ꯑꯗꯨꯗꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯏꯕꯣꯍꯜ ꯀꯥꯈꯠꯂꯛꯇꯨꯅ ꯃꯣꯔꯥꯗꯣ ꯂꯧꯔꯒ ꯐꯝꯂꯒ ꯂꯣꯟꯕꯤꯔꯨꯔꯅꯨ ꯏꯇꯩꯃ ꯆꯥꯛ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯆꯥꯕꯤꯔꯨꯔꯣ ꯂꯩꯕꯥꯛ ꯂꯩ ꯅꯣꯛꯂꯒ ꯂꯣꯟꯒꯗꯕ ꯅꯠꯇꯦꯗ ꯑꯌꯨꯛ ꯂꯣꯟꯕꯒꯤꯅꯤꯅꯦꯍꯦ ꯑꯩꯅ ꯁꯟꯕꯤ ꯑꯃ ꯁꯪꯒꯣꯝ ꯁꯨꯝꯂꯤꯌꯦ ꯑꯗꯨꯒꯤꯅꯤ ꯃꯩꯇꯩ ꯁꯟ ꯑꯁꯦꯡꯕꯅꯤ ꯏꯇꯩꯃ ꯄꯨꯔꯛꯀꯦꯀꯣ ꯕꯦꯝ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯤꯛꯁꯤꯅꯥꯒ ꯂꯩꯕꯥꯛ ꯂꯩꯒꯗꯣ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯀꯩ ꯍꯦꯟꯁꯥꯡꯅꯣꯅꯦꯅꯦ ꯍꯪꯒꯥꯝꯅꯤ ꯍꯪꯒꯥꯝ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯤ ꯅꯤꯅꯦꯅ ꯂꯟꯆꯦꯟꯕꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯂꯟꯆꯦꯟꯕ ꯂꯛꯁꯤꯅꯥ ꯎꯕꯗꯨꯗ ꯏꯉꯛ ꯀꯛꯅ ꯕꯦꯝ ꯀꯅꯥꯒ ꯂꯥꯛꯏꯕ ꯅꯪꯗꯤ ꯒꯥꯔꯤ ꯂꯧꯕ ꯆꯠꯁꯦ ꯍꯥꯏꯔꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦꯕ ꯗꯦꯗꯤ ꯏꯕꯥꯅꯤ ꯍꯧꯅꯔꯒ ꯂꯥꯛꯏꯅꯦ ꯂꯩꯔꯝꯃꯨꯀꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁꯪꯒꯣꯝꯁꯦ ꯄꯤꯕꯤꯔꯨꯒꯦ ꯏꯃꯥꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯂꯟꯆꯦꯟꯕꯅ ꯅꯣꯏ ꯗꯤꯗꯤꯒ ꯂꯥꯛꯏꯕ ꯍꯣ ꯂꯥꯛꯆꯔꯕꯗꯣ ꯃꯤꯅ ꯀꯧꯕꯒ ꯇꯥꯄꯣꯟꯇꯦ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯗꯤ ꯅꯪꯁꯨꯕ ꯑꯁꯦꯡꯕ ꯍꯥꯏꯔꯛꯏ ꯀꯥꯏꯗꯨꯔꯣ ꯌꯥꯔꯦꯕ ꯕꯦꯝ ꯅꯪꯕꯣ ꯂꯩꯕꯥꯛ ꯂꯩꯗꯣ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯁꯃꯨꯛꯇꯒꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯊꯔꯒ ꯕꯦꯝ ꯆꯥꯔꯁꯤ ꯂꯥꯛꯑꯣꯁꯦ ꯁꯤꯁꯦ ꯅꯣꯏ ꯕꯥꯕꯨꯡꯗꯣ ꯊꯦꯡꯈꯤꯅꯤ ꯐꯥꯟꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯟ ꯑꯃ ꯊꯝꯃꯤ ꯂꯦꯛꯁꯤꯅꯥꯁꯨ ꯐꯝꯊꯔꯒ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯂꯟꯆꯦꯟꯕꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠꯇꯨ ꯀꯣꯝꯄꯥꯛꯇꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯏꯃꯥ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯟꯆꯦꯟꯕꯗꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯂꯦꯛꯁꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯍꯥꯎꯇ꯭ꯔꯕꯅꯦ ꯅꯪꯕꯣ ꯂꯦꯛꯁꯤꯅꯥꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯋꯥ ꯍꯥꯏꯕꯗ ꯁꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯥ ꯅꯠꯇꯦ ꯅꯤꯅꯦ ꯑꯃꯨꯛ ꯏꯀꯥꯏꯅ ꯃꯆꯤꯟꯕꯥꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯛꯁꯤꯜꯂꯤ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯀꯧꯅꯤꯡꯕ ꯑꯃ ꯀꯧꯀꯣ ꯏꯃꯥ ꯀꯧꯒꯦꯔꯥ ꯏꯅꯦ ꯀꯧꯒꯦꯔꯥ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯀꯧ ꯏꯕꯣꯍꯜꯗꯣ ꯈꯨꯗꯥꯡ ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯝ ꯂꯣꯏꯗ꯭ꯔꯤꯕꯅꯦꯍꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦꯍꯦ ꯂꯦꯛꯁꯤꯅꯥꯁꯨ ꯁꯠꯊꯣꯔꯛꯂꯒ ꯂꯣꯏꯔꯦ ꯗꯤꯗꯤ ꯂꯟꯆꯦꯟꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ ꯈꯨꯗꯥꯡꯗ 3ꯂꯛ ꯃꯌꯥꯅ ꯀꯛ ꯆꯤꯛꯄꯤꯔꯒ ꯆꯣ ꯏꯔꯦꯟꯖꯅ ꯆꯠꯂꯨꯀꯣ ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯚꯥꯔꯦ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯍꯦꯛ ꯌꯦꯡꯂꯒ ꯊꯧꯀꯣ ꯒꯥꯔꯤꯒꯗꯣ ꯐꯅꯤ ꯏꯇꯩꯃ ꯂꯤꯛꯁꯤꯅꯥꯁꯨ ꯂꯩꯕꯥꯛ ꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯅꯤꯅꯦ ꯆꯠꯂꯨꯈꯤꯒꯦ ꯆꯣ ꯁꯣꯝꯗ ꯑꯦꯗꯤꯁꯟꯒ ꯄ꯭ꯔꯤꯇꯝꯒꯗꯣ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯇꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗꯒꯤ ꯌꯦꯟ ꯑꯁꯦꯝꯕꯗꯨ ꯂꯧꯔꯁꯦ ꯍꯥꯏꯗꯅ ꯌꯦꯟ ꯀꯛꯄ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯑꯅꯤꯗꯣ ꯀꯗꯥꯏ ꯇꯝꯁꯦ ꯍꯥꯏꯅꯣ ꯍꯦꯔꯣ ꯈꯪꯗꯤꯌꯦ DMꯗ ꯇꯧꯁꯤꯔ ꯈꯟꯕꯅꯤꯗ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯑꯦꯂꯤꯅꯥꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯃꯔꯛꯇ ꯐꯥꯎꯅꯩꯌꯦ ꯄ꯭ꯔꯤꯇꯝꯅ ꯁꯨꯝ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯤꯛꯁꯤꯅꯥ ꯍꯣꯏ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯥꯗꯩꯁꯦ ꯂꯤꯛꯁꯤꯅꯥ ꯅꯠꯇ꯭ꯔꯣ एडिसन ममाइदु लेथोरक्तुना येंगलक्लगा कदाय आनिने कना मागा लाइसिना प्रीतम मुन्ना येंगलगा आइना खंब्रो
ꯑꯗꯣ ꯅꯨꯄꯥ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯂꯟꯆꯦꯟꯕꯗꯨꯅꯤꯗ ꯃꯥꯜꯂꯤꯗ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯑꯦꯗꯤꯁꯟꯁꯨ ꯌꯦꯡꯂꯒ ꯃꯥꯅꯦ ꯃꯥꯅꯦ ꯑꯁꯤꯕꯨ ꯀꯩ ꯃꯔꯤ ꯊꯣꯛꯅꯔꯤꯖꯥꯠꯅꯣ? ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯤꯁꯤꯕꯣ? ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯃꯤꯅꯥꯏꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯏ ꯁꯨꯝ ꯀꯥꯔꯛꯑꯦꯕ꯫ ꯑꯦꯗꯤꯁꯟ ꯄ꯭ꯔꯤꯇꯝꯗ ꯐꯩꯅ ꯌꯦꯡꯂꯒ ꯌꯥꯔꯦ ꯅꯪꯁꯨ ꯅꯃꯥꯏꯗꯣ ꯏꯁꯥꯎ ꯍꯦꯛ ꯁꯥꯎꯔꯗꯅ ꯅꯆꯤꯟꯒꯗꯣ ꯅꯣꯏ ꯀꯣꯡꯗꯣꯡ ꯌꯧꯔꯦ ꯇꯨꯝꯊꯣꯛꯄꯗꯣ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯦ? ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯪ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ꯫ ꯁꯣꯝꯗ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯒꯥꯔꯤꯗꯨ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯧꯕ ꯇꯝꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯝꯂꯒ ꯇꯝꯂꯝꯃꯤ꯫ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯏꯕꯣꯍꯜꯅ ꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯊꯧꯔꯣꯀꯣ ꯏꯄꯥ ꯁꯨꯝ ꯌꯦꯡꯒꯦ꯫ ꯄꯥꯕꯨꯡ ꯍꯩꯔꯅꯤꯌꯦ ꯌꯥꯔꯦ ꯄꯥꯕꯨꯡ꯫ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯗꯣ꯫ ꯗꯦꯗꯦ ꯌꯨꯝꯗ ꯍꯜꯂꯝꯃꯣ ꯏꯕꯥꯅꯤ ꯉꯥꯛꯇ ꯊꯧ ꯁꯥꯟꯅꯍꯝꯈꯤꯒꯦꯕ꯫ ꯏꯕꯣꯍꯜꯁꯨ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯀꯩꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯗꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯂꯟꯆꯦꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯁꯦ ꯀꯩꯅꯣꯝ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯑꯗꯨꯒ ꯅꯪꯒꯤꯅꯦ ꯐꯨꯔꯤꯠ ꯑꯃꯒ ꯍꯦꯛ ꯂꯩꯌꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 2,000 ꯆꯠꯄꯤꯗꯣ 3 ꯄꯤꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯏꯀꯥꯏꯔꯗꯨꯅ ꯄꯥꯕꯨꯡ ꯌꯥꯔꯅꯤꯌꯦ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯌꯥꯔꯅꯤꯌꯦ ꯄꯥꯕꯨꯡ꯫ ꯏꯍꯦ ꯂꯥꯟꯅ ꯈꯟꯅꯨꯁꯦ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯪꯅ ꯄꯔꯤꯈ꯭ꯌꯥ ꯉꯝꯃꯛꯄꯒꯤꯅꯤ ꯄꯥꯕꯨꯡꯅ ꯆꯨꯝꯅꯅꯦ ꯄ꯭ꯔꯦꯖꯦꯟ ꯑꯃ ꯇꯧꯕꯤꯕꯅꯤꯁꯦ ꯂꯧꯁꯤꯜꯂꯣ ꯏꯀꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛꯀꯁꯨ ꯄꯥꯕꯨꯡ ꯌꯥꯔꯅꯤꯌꯦ ꯒꯥꯔꯤꯌꯣ ꯀꯩꯌꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦ꯫ ꯂꯦꯛꯁꯤꯅꯥꯅ ꯑꯣꯏꯅ ꯄꯩꯁꯥꯗꯣ ꯃꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯃꯨꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯠꯂꯣ ꯗꯦꯗꯤ ꯑꯩ ꯂꯩꯕꯤꯔꯛꯀꯦ ꯃꯥꯒꯤ ꯐꯨꯔꯤꯠ ꯍꯥꯏꯗꯣ ꯃꯥ ꯂꯧꯋꯦꯕ ꯀꯩꯁꯨ ꯌꯥꯔꯔꯣꯏꯕ꯫ ꯍꯣꯏ ꯅꯪꯅꯅꯦ ꯐꯒꯗꯕ ꯑꯃ ꯈꯜꯂꯒ ꯂꯩꯕꯤꯔꯝꯃꯨꯀꯣ ꯗꯦꯗꯤ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯏꯕꯣꯍꯜꯗꯨ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜ ꯒꯥꯔꯤꯗꯨ ꯊꯧꯈꯤꯕꯒ ꯂꯟꯆꯦꯟꯕꯅ ꯅꯪꯁꯦ ꯕꯦꯝ ꯍꯥꯏꯐꯦꯠ ꯅꯃꯥꯏꯗꯤ ꯏꯀꯥꯏ ꯈꯪꯗꯦꯍꯦ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯍꯧꯗꯣꯡ ꯀꯌꯥꯒꯤ ꯃꯥꯏ ꯄꯥꯟꯒꯦꯕ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯨꯗ꯫ ꯀꯣꯏꯕ ꯈꯤꯇ ꯆꯠꯂꯨꯒꯦ ꯌꯨꯝ ꯆꯠꯂꯝꯃꯣ ꯗꯤꯗꯤ ꯀꯥꯏꯅꯒ ꯉꯝꯒ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ꯫ ꯑꯩꯅ ꯏꯀꯥꯏꯔꯤꯁꯦ ꯀꯅꯥꯒꯤꯗꯃꯛꯇꯅ ꯅꯪ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯂꯩꯇꯕꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯂꯦꯛꯁꯤꯅꯥꯗꯣ꯫ ꯃꯃꯥꯏꯗꯣ ꯑꯁꯣꯝꯗ ꯁꯥꯎꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯄꯥꯈꯠꯅ ꯃꯅꯥ ꯑꯅꯤꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯂꯦꯛꯁꯤꯅꯥꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯂꯥꯟꯖꯔꯦꯕꯁꯦ ꯁꯥꯎꯔꯅꯣꯕ ꯕꯦꯝ ꯁꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯩ ꯅꯨꯡꯁꯤꯕꯒꯤꯅꯦ ꯍꯥꯏꯕ ꯑꯗ ꯀꯩꯗꯥꯗꯨꯒꯤ ꯋꯥꯅꯤꯗ꯫ ꯂꯦꯛꯁꯤꯅꯥ ꯁꯥꯎꯅ ꯐꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯗꯥ ꯀꯥꯏꯅꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯁꯥꯏ ꯀꯥꯝꯈꯠꯄꯗꯨ ꯑꯃꯨꯛ ꯀꯥꯝꯈꯠꯂꯤ꯫